ngarang ahing Kwatha khunou da kuki fly 5 sini singnaba singna yum mani tangoi oina thadoklamle hai thongdok asi ngarang ahing Tenokpon district ki manung chana laiba more sub division gi manung chanba Indo Myanmar border pillar number 81 manakta laiba maitai furup khaktana khundaba Kwatha khunou da laiba maitai gi yum ani masak khangdaba mioi kharana ngarang numidang pung 8 khara helakpa matamda mai thabagi thongdok asi satharambani hairi maine sakraba yum ani adudi Kwatha khunou gi ningthau laisram iboton amadi Shaktiman truck ki driver wahengbam buda makoi ani gini hari amang sahi gi megi ahomdagi kuki singna mori da leiba maitai gi yum mai thaba hokhiba adugi matung Kwatha khunou da leiba yumnak tararong gi imung sing Kwatha khunjau da hongjinduna leikhibani marang Kwatha khunou gi yum mai thakhiba matam aduda khunda mioi amata leikhide ngasi ayu Kwatha khunjau da leiba Assam Rifles ki kangu amana hana satlaba matung Kwatha khunjau gi mioi sing yauna Kwatha khunou da chatuna yingsin khibani hari